Manipur da President rule lakraba matung ahanba oininga se Union Home Minister Amit Shah na Delhi da Manipur da hauzik oriba security gi fibam gi matang da Manipur gi Governor Ajay Kumar Balaga loinana review meeting Pangthokhre Manipur manung da chatliba National Highway yauna lambi da chathok chatsin tawbada apanba piriba singi mathakta akanbe action lokhatnaba Amit Shah na phongdokhibaga loinana lakliba tang nipan dagi Manipur gi National Highway singda mipum khudingmakna Ayat apan yaudana chathok chasin yahanaba Union Home Minister Amit Shah na mari lainaba singda khanghan khi hairi ngasigi mi pharmacy mamang thagi kunda Governor Ajay Kumar Bhalana numit taret ni manungda lo na yadaba mongda pairiba khutlai khudingmak thingalaknaba thokiba order amagi matung pangthokhibani ngasi pangthokiba mifam aduda Manipur gi Governor Ajay Kumar Bhala Manipur gi Chief Secretary PK Singh Security Advisor Kuldip Singh DGP Rajib Singh yauna Army amadi paramilitary force ki officer kayana saruk yakhi mifam aduna kumja lisingani kulhumdoi gi me thagi mamangda leiramba Manipur gi fibam aduda hanjanaba akanba mityeng changbaga loinana tongan baluk kayana namduna laukhiba khutlai singi matangda khana nainakhibaga loinana Union Home Minister na Manipur da oidiba security ki fibam gi matangda akupa paudam laukhi hairi